Minister na Rajya Sabhada Manipur matangda marolola kre. Rajya Sabhada Prime Minister Narendra Modi na fongdokhiba matung ina Manipur da thokliba irang asiga mari leinana FIR lising taramathogi mathakta palaga laikre haidi. Irang asiga mari leinana mioi chawnga gi mathakta phakre. Irang asi tapna nemtharakpaga loinana school college officing mathau tauri. Bharat Sarkar amadi Manipur Sarkar anina santi hanjalaknana ba kanna hotnari haiba wafam sing fongdokre. Khul ngakpasingda JAT REGIMENT laklaga threaten tauramle haidi. Ngarang numidang kuki terrorist singna thamna pokpida bom yauna akanba moongda landarakpada khul ngakpa isilinauk singna khut halubagi JAT REGIMENT laktuna khul ngakpasingda threaten tauramle haidi. Thokdog aduga mari leinana lamdam madonggi ima ibel singna pendaba wafam kaya thamlakli. Kuki militant singna tatana landarakpadagi leiba ngamdraba Imphal East lamlai kendragi Thamna pokpigi miyamna makhoi yumda leiba ngamlaroi haiduna lamlai kendragi MLA gi yumda laisinkhre haidi. Ngasi ayuk asiba hakchang ama khangabok phawba wangbal canal da tawraga leiramle haidi. Hojik phawbagi oina masak maming khangba ngamdri. Ngasi dagi Thobal pung nipunipan gi general strike haukhre. Thobal district manung chana leiba khangabok dagi retired ASSO amadi Kim Educational Society ki founder Oriba TS Ibomcha Singbu Sakhangdaba Singna sel gi demand ga mari leinana hatok lambagi mayokta JAC na ngasi ayuk pung taruk tagi hauraga July 5 ayuk pung taruk phawba pung nifunipan gi general strike haukhre haidi. Parliament session matam kaktana yaithokre. Ngarangi Parliament session da Prime Minister Narendra Modi na wangang ba haurakpadagi loiba phawba opposition gi maikaidagi Manipur kallu Manipura achumba wayel piu. Aikhoi achumba wayel pami haiba kholau kaya laurabasu karisu nasungdana Manipur gi matangda wafam amata palamdana wangang ba loisinbaga loinana Parliament session asisu matam kaktana yaithokre haidi. MP Angomsa Bimol Akoijam State kaya dagi thagatpa phongdorakli. President da thamkiba warol Manipur gi wafam amata pankidabagi matangda MP Angomsa Bimol Akoijam na pendabaga loinana Lok Sabha da phongdokhiba wafam sing adu social media platform da viral oirakpadagi tongan ba platform kaya dagi apenba phongdokpaga loinana thagatpa phongdoknarakre. Loisilakpada hojikta phangba pawda MLA gi yumda leirani haina sauna chatkiba ima sing yanaba khara purakpadagi mayumda hanakre hairi.